ꯑꯁꯤ ꯐꯣꯡꯕꯁꯤ ꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯁꯖꯤꯋꯥ ꯖꯦꯜꯗ ꯂꯩꯕ 34 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯁꯖꯤꯋꯥꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯍꯥꯡꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯄꯨꯟꯅ ꯊꯝꯂꯒ ꯂꯥꯌꯦꯡꯅꯕ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯦꯅꯤꯝꯁꯇꯒꯤ ꯊꯦꯡꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯁꯦꯝꯄꯜ 203 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 39 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ 39 ꯑꯁꯤꯒꯤ ꯃꯅꯨꯡꯗ 34 ꯏꯝꯐꯥꯜ ꯏꯁꯇꯒꯤꯅꯤ ꯑꯃꯁꯨꯡ ꯁꯣꯏꯕꯝ, ꯕꯥꯃꯣꯟ ꯂꯩꯀꯥꯏ, ꯋꯥꯡꯈꯩ ꯑꯃꯁꯨꯡ ꯈꯨꯔꯥꯏꯗꯒꯤꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯑꯣꯏꯅ ꯉꯁꯤ ꯃꯤꯑꯣꯏ 105 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗ ꯁꯒꯣꯜꯕꯝ ꯁꯄꯝ ꯂꯩꯔꯛꯇꯒꯤ 5, ꯇꯦꯔꯥ ꯕꯖꯥꯔꯗꯒꯤ 4, ꯃꯩꯅꯣ ꯂꯩꯔꯛꯇ 12, HDFC ꯄꯥꯎꯅꯥ ꯀꯩꯊꯦꯜꯗꯒꯤ 4, ꯃꯌꯥꯡ ꯂꯪꯖꯤꯡ ꯇꯃꯥꯡꯗꯒꯤ 3 ꯑꯃꯁꯨꯡ ꯁꯤꯡꯉꯥꯕꯝ ꯂꯩꯀꯥꯏꯗꯒꯤ 3 ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜꯗ ꯉꯁꯤ ꯃꯤꯑꯣꯏ 39 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 10 ꯅꯧꯅ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯥꯒꯥ ꯐ꯭ꯂꯦꯒ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯒꯗꯕꯅꯤ꯫ NSNIM ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯗ ꯆꯞ ꯆꯥꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯐ꯭ꯂꯦꯒ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯍꯟꯅꯅꯕ ꯗꯤꯃꯥꯟꯗ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ ꯏꯁꯛ ꯃꯣꯏꯕꯥꯅ ꯇꯧꯔꯛꯂꯤ꯫ ꯂꯨꯞ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯁꯤ ꯁꯦꯟꯇꯔꯅ NSNIMꯒꯤ ꯃꯔꯨꯑꯣꯏꯕ ꯗꯤꯃꯥꯟꯗ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝꯒꯤ ꯔꯤꯄꯣꯔꯠ ꯃꯔꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯗ ꯑꯅꯤ ꯑꯗꯨꯅ ꯋꯥ ꯇꯥꯏꯁꯤꯟꯅꯕ ꯃꯇꯝꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ IMꯒꯤ ꯋꯥꯔꯣꯜ ꯑꯃꯗ ꯅꯥꯒꯥ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯗꯅ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯐꯝ ꯂꯩꯇꯦ꯫ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯎꯠꯂꯛꯂꯤꯕ ꯏꯪꯒꯤꯠ ꯑꯁꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯄꯥꯎꯁꯤ ꯃꯔꯛ ꯊꯠꯄ ꯑꯣꯏꯅ ꯃꯌꯥꯝ ꯅꯣꯡꯁꯤ ꯌꯥꯝ ꯀꯟꯅ ꯇꯥꯁꯤꯜꯂꯦ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯌꯥꯝꯅ ꯂꯥꯡꯉꯝꯃꯅꯤ ꯃꯌꯥꯝꯗ ꯅꯣꯡꯁꯤꯁꯨ ꯑꯗꯨꯝ ꯃꯪꯉ ꯂꯩꯔꯦ ꯑꯗꯨꯅ ꯅꯣꯡꯁꯤ ꯄꯥꯛ ꯍꯥꯡꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯄꯥꯎꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯒꯦ꯫ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀ ꯇꯥꯏꯌꯣꯟꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯨꯞ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯀꯨꯝꯖꯥ ꯏꯪ 2015ꯗ ꯏꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯅ ꯅꯥꯒꯥ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯦꯟꯇꯔꯅ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯉꯥꯛꯇꯅ ꯁꯦꯔꯥꯟꯅꯕ ꯃꯥꯌꯣꯟꯗ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯅ ꯑꯇꯣꯞꯄ ꯅꯥꯀꯜꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯅꯤꯡꯈꯥꯇꯝꯕ ꯁꯤꯌꯔ ꯇꯧꯗꯨꯅ ꯅꯥꯒꯥꯒꯤ ꯅꯤꯡꯇꯝꯕꯗ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯒ ꯁꯤꯌꯔ ꯇꯧꯕꯒꯤ ꯋꯥꯐꯝ ꯊꯝꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯟꯇꯥꯏꯇꯤꯁ ꯑꯅꯤ ꯂꯩꯃꯤꯟꯅꯕꯒꯤ ꯑꯅꯧꯕ ꯃꯔꯤ ꯑꯃ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯇ ꯅꯥꯒꯥ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯒꯤ ꯄꯨꯋꯥꯔꯤꯅ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯅꯕꯦꯝꯕꯔ 23ꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯤꯟꯃꯤꯁꯤꯡꯒꯤ ꯗꯤꯃꯥꯟꯗ ꯀꯌꯥ ꯇꯥꯜꯂꯗꯨꯅ ꯅꯕꯦꯝꯕꯔ 23ꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯃꯅꯤꯄꯨꯔꯗꯁꯨ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯅꯅꯕ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯟꯃꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯌꯨꯅꯤꯌꯟ ꯂꯤꯡꯈꯠꯈꯤꯕꯒꯤ 100ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯉꯁꯤ ꯏꯔꯥꯕꯣꯠ ꯕꯥꯋꯟ BT ꯔꯣꯗ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯇꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯁꯦꯟꯇꯦꯅꯔꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯨꯗ AITUC ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯁꯨꯇꯤꯟ ꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇ ꯌꯨꯅꯤꯌꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯕꯨ ꯃꯁꯛ ꯊꯤꯍꯜꯂꯝꯕꯁꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯤꯈꯜꯗ ꯄꯩꯁꯥ ꯌꯦꯟꯕ MLA ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯔꯝꯕꯗꯒꯤꯅꯤ꯫ CH ꯕꯤꯖꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯕꯨ ꯃꯁꯛ ꯊꯤꯍꯜꯂꯝꯂꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯍꯤ 15 ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯁꯟ ꯇꯧꯔꯝꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯥ ꯍꯦꯟꯅ ꯁꯛꯇꯤ ꯄꯥꯏꯅꯤꯡꯕꯗꯒꯤ ꯃꯤꯈꯜꯗ ꯄꯩꯁꯥ ꯌꯦꯟꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯊꯥꯗꯣꯛꯄ ꯃꯤꯍꯨꯠ ꯀꯟꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯅꯝꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯔꯀꯥꯔ ꯁꯦꯝꯅꯕ ꯑꯇꯩ ꯄꯥꯔꯇꯤꯒꯤ MLA ꯀꯌꯥ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯅꯔꯝꯕꯗꯒꯤꯅꯤ ꯍꯥꯏꯅ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯂꯝꯐꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯞ ꯁ꯭ꯄꯣꯛꯄꯔꯁꯟ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯞ ꯁ꯭ꯄꯣꯛꯄꯔꯁꯟꯒꯤ ꯃꯁꯥꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯈꯟꯅꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯤꯞ ꯁ꯭ꯄꯣꯛꯄꯔꯁꯟ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯔꯥꯖꯅꯤꯇꯤꯒꯤ ꯏꯍꯧꯕꯨ ꯃꯅꯤꯄꯨꯔꯗ ꯆꯍꯤ 15 ꯍꯦꯟꯅ ꯁꯥꯁꯟ ꯇꯧꯔꯝꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯁꯛ ꯊꯤꯍꯜꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯤꯆꯠꯁꯤꯡ ꯑꯁꯤꯅ ꯁꯥꯈꯤꯅꯤ꯫
लाक्लिबा नवेंबर 3 मणिपुर की ओइना तोंगान असेंबली सेगमेंट मरीदा पांथोकदोरिबा मरकी मिखलगा मरी लेना बीजेपी की टिकेट मिखल थेंगनरिबा मियोइसिंगी मिखल की मीटिंग मरी लेना मणिपुर की चीफ मिनिस्टर नोंथोंबम बेरेन मणिपुर कांग्रेसना शासन तौरंबदा करिगुंबा सखोत थौरांग अमता पाइखलमदे हाइबसी असेंबा अचुंबा मिना उरबा वाफम गाक्तनी मसीदा हानगी चीफ मिनिस्टर ओख्रम इबोबिना वरफम लेते कांग्रेस की ओख्रम इबोबिना चीफ मिनिस्टर ओइबा ताम अमदा मिनिस्टर कुंथ्रागो हुमदोय लेरबसु सखोत थौरांग अमता पाइखलमदे लोइनना एमएलए कुंथ्रा रोम कारग ओपोजिशन की मेंबर अमता लेखिदबा ताम अमसु यावखी मतमदुदा करी पार्टी दगी एमएलए लाक्तुना ओपोजिशन एमएलए लेहौदबनो मतमदुदा डीपीपी फेडरल पार्टी कांग्रेस एस न सिंह पॉलिटिकल पार्टी मसा मसा क्या हानगी चीफ मिनिस्टर ओख्रम इबोबिना मणिपुरी लेमाइदगी योसिंदुना मुथतखी बीजेपी की ओइनदी मणिपुर की चीफ मिनिस्टर नोंथोंबम बेरेन लुलु सिंगदुना मिखल पैसा येनबा पैसा लौबगी थबा असि कमदौना तोहनगनी हाइना खनरिनी बीजेपी हाइरिबा मालेमदा ख्वाइदगी चावबा पॉलिटिकल पार्टी असिदी ngarang नाहनता लाक्तुना प्रजा सिंगी सखोत थौरांग पाइखलकपनी हौजिकसु कांग्रेसना यामना साथीबा थबक थौसिल कया पाइखली ममांग थक्की फत्तबदा तौदुना लाक्पगी मथक्ता हौजिकसु बीजेपी बु माइथीबा पीनबनी हाइदुना अरानबा पंबै क्या सिजिनदुना लाक्लिबा कांग्रेस की मिहुतसिंग असि प्रजा मियामना मखाताना थगत पिरबदी लमदमसी कांग्रेसना सही 15 दा वाहलंबा अदुदगी हेना अवाबा क्या मयोकनगनी हौजिकसु मियामना याद्रबा कांग्रेस पार्टी दगी एमएलए क्या लेप्तना सोंथोकनरकली मसिगुंबा खोंथांग असिबु बीजेपी न सिंथोकपनी हाइना हानगी चीफ मिनिस्टर ओख्रम इबोबिना बीजेपी बु मराल सिरिबसी अरानबनी हौजिकसु कांग्रेस की एमएलए क्या सोंथोरंगनबा होटनरिबा कयासिगी मरु ओइबदी पार्टी असि ओपोजिशन ओइबगी मथौ मसक खंगद्रे अफबा लेबाक खुनाय अमा हाइबसी ओपोजिशन अमसुम रूलिंग थोंग मानना मसागी मथौ तौरबा मतमददा लाकदबनी हौजिकसु मणिपुर ओपोजिशन पार्टी ओइना लैरिबा कांग्रेस की थौसिलदी लाइबाक प्रजा की सखोत थौरांग पाइखतपगी महुता सरकार असि थुगाइनबा होटनदुना लैरे मसिगुंबा कयासिना कांग्रेस पार्टी दा लैजरिबा तोंगान एमएलए सिंह ओपोजिशन अमा ओइना मसागी मथौ तौबा ngamjaraktabadagi party asida lairabadi mangba tare haiduna party asi thadokuna atopa party da yaunarapane manipur da sei 15 hena sasan toramba congress na satharamba masigumba mathong huktaba thabak thausil sing adu congress na phanayamna lonaba honarabasu lamdam sida khundaminari ba laibak miyamna mek sengna khangi masida mikhal gi khudong chaba launabani haiduna congress na makhoi gi oiba senja thumja security force ki uniform amasung khusu khulai huranduna खुलाई पाइब ललहौबसिंगदा पिथोखिबा सीसीटीवी कैमरा की वाथोक ट्रैफिक लाइट की वाथोक सिक्योरिटी पर्सनल सिंगना फागदबा पेटी बेल की वाथोक याउना लमदम सिदा सथरंबा मियोट मिनै मिहात मिपुन सिंग असि मियामना मयक सेंगना खंगे मसिगुंबा पार्टी असिदा यौनिंगदबदगी पार्टी असिगी एमएलए क्या अनौबा इंगतप सखोटपा नुंसी सानबा खुनाय अमा सेमनाबगीदमा कांग्रेस की एमएलए क्याना बीजेपी दा यौरखिबनी हाइबसी मणिपुर मियामना मयक सेंगना खंगनरबा वाफमनी हाइना बीजेपी मणिपुर प्रदेश की चीफ स्पोकपर्सन सोंगथाम बिजोयना मखा ताखी हाइनसु पाउसियेसना फोंदोरखली मरकथाना मरुएबा पावमा इम्फाल जिरी लंबी नेशनल हाईवे 39 लंबी परिंग असिदा लैरिबा इरंगथोंग तत्खरे टाटा गाड़ी अमादा तोंगलक्पा मियोय अहुमगी मनुंगदा अमा थीबा खंगदना लैरी हाइरी